ꯀꯣꯛꯇꯣ ꯐꯠꯇ꯭ꯔꯕꯣ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯊꯣꯛ ꯍꯦꯔꯣ ꯑꯂꯣ ꯃꯥꯜꯂꯤꯅꯦ ꯑꯩꯈꯣꯏ ꯅꯨꯡ ꯂꯧꯕꯅꯦꯕꯀꯣ ꯀꯔꯤ ꯀꯔꯤ ꯑꯆꯥꯄꯣꯠ ꯂꯩꯔꯦ ꯂꯩꯕ Hello everyone, good morning. ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯋꯦꯜꯀꯝꯅ ꯈꯨꯔꯨꯝꯖꯔꯤ. ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯣꯛꯁꯦ ꯍꯦꯟꯅ ꯈꯔ ꯇꯩꯒꯦ. ꯄꯦꯀꯦꯠ ꯑꯅꯤꯈꯛ ꯃꯃꯥꯡꯗ ꯂꯧꯔꯛꯄꯅꯦ. ꯄꯦꯀꯦꯠ ꯑꯃꯗꯤ ꯇꯩꯅ ꯂꯣꯏꯈ꯭ꯔꯦ. ꯁꯤ ꯄꯦꯀꯦꯠꯁꯦ ꯑꯃꯇꯪ ꯉꯥꯏꯔꯦꯕꯀꯣ. ꯑꯗꯣ ꯁꯤꯒꯤ ꯍꯦꯟꯅꯥꯁꯦ ꯇꯩꯔꯀꯥꯟꯗ ꯉꯁꯪ ꯉꯥꯡꯕꯤꯗꯣ ꯑꯣꯏꯌꯦꯕꯀꯣ. ꯑꯩꯗꯤ ꯉꯥꯡꯗꯕꯤꯗꯣ ꯄꯥꯝꯕꯅꯦ. ꯑꯗꯣ ꯁꯤ ꯉꯁꯪ ꯉꯥꯡꯕꯤꯗꯣ ꯑꯣꯏꯔꯝꯃꯦ. ꯑꯗꯨꯁꯨ ꯌꯦꯡꯉꯦ ꯊꯤꯠꯂꯒ ꯇꯩꯔꯁꯦ. ꯃꯃꯥꯡꯗ ꯑꯩꯅ ꯇꯩꯕ ꯀꯥꯟꯗꯨꯒꯗꯤ ꯃꯌꯥꯝ ꯄꯨꯡ ꯑꯃꯃꯨꯛ ꯊꯝꯃꯒ ꯐꯖꯅ ꯀꯪꯉꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯃꯀꯣꯛꯁꯦ ꯂꯨꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯒꯩꯗꯨꯒꯗꯤ ꯉꯁꯪ ꯉꯥꯡꯉꯦꯕꯀꯣ ꯃꯁꯝꯁꯦ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯉꯁꯪ ꯉꯥꯡꯕꯗꯣ ꯑꯩꯅ ꯄꯥꯝꯗꯕꯅꯦꯕꯀꯣ ꯉꯁꯤꯗꯤ 30 ꯃꯤꯅꯤꯠꯃꯨꯛ ꯊꯝꯃꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯥꯗꯣꯛꯑꯒꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗꯣ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯉꯥꯡꯕ꯭ꯔꯥ ꯉꯥꯡꯉꯤꯕꯗ ꯉꯥꯡꯉꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯂꯩꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯀꯣꯃꯦꯟꯇ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯣ ꯗꯨꯛꯀꯅ ꯃꯤꯉꯣꯟꯗ ꯂꯥꯎꯔꯛꯄ ꯀꯣꯛ ꯐꯠꯇ꯭ꯔꯕꯅ ꯀꯣꯛꯇꯣ ꯐꯠꯇ꯭ꯔꯕꯣ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯛꯏꯗꯣ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯛꯑꯕꯣ ꯑꯣꯏꯃꯥ ꯃꯅꯤꯡ ꯆꯝꯇꯦꯡꯒꯅꯤ ꯁꯝ ꯂꯥꯡꯒꯁꯤꯗꯤ ꯑꯣꯏꯃꯥ ꯀꯃꯥꯏꯅꯕꯨ ꯀꯛꯏꯕ ꯌꯦꯡꯉꯨꯅꯦ ꯌꯥꯝꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤꯔꯝꯃꯔꯣꯏ ꯁꯝ ꯀꯛꯄ ꯃꯤꯗꯨꯅ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯑꯉꯥꯎꯕ ꯑꯗꯨꯃꯥꯏꯅ ꯀꯊꯠꯄꯤꯔꯒꯦꯅ ꯀꯊꯠꯄꯤꯔꯕ ꯀꯩꯅꯣ ꯊꯨꯒꯥꯏꯌꯣ ꯑꯉꯥꯡ ꯕꯣꯜꯗꯣ ꯀꯥꯏꯔꯒ ꯂꯣꯏ ꯀꯞꯅꯕ ꯊꯣꯛ ꯋꯥꯎ ꯌꯥꯝ ꯐꯖꯩꯅꯦ ꯍꯦꯔꯣ ꯑꯂꯣ ꯃꯥꯜꯂꯤꯅꯦ ꯃꯃꯥꯒꯤ ꯂꯩꯇꯦ ꯀꯥꯏꯗ ꯖꯣꯏꯄꯨꯔ ꯕꯖꯥꯔ ꯀꯩꯒꯤꯅꯣ ꯉꯔꯥꯡ ꯈꯔ ꯍꯦꯟꯖꯜꯂꯨꯕꯩꯔꯣ ꯀꯔꯤ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯝꯇ ꯆꯠꯂꯨꯅꯦ ꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯆꯠꯂꯨꯕ ꯑꯝꯇ ꯆꯠꯂꯨꯅꯦ ꯅꯪ ꯅꯍꯥꯟꯃꯨꯛ ꯊꯦꯛꯑ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯆꯠꯂꯨꯅꯦ ꯑꯝꯇ ꯆꯠꯂꯣꯕ ꯅꯪ ꯊꯦꯛꯑ ꯅꯍꯥꯟꯃꯨꯛ ꯆꯠꯄꯗꯣ ꯃꯊꯨꯟ ꯊꯦꯛꯑ ꯆꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯆꯠꯂꯣꯕ ꯍꯣꯏ ꯑꯩꯒꯤꯁꯨ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯣ ꯗꯦꯔꯤ ꯃꯤꯜꯛ ꯂꯩꯔꯣ ꯈꯪꯕ ꯀꯨꯔꯀꯨꯔꯤ ꯂꯩꯔꯣ ꯀꯨꯔꯀꯨꯔꯤ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯒꯦꯅ ꯆꯣ ꯑꯩ ꯍꯁꯕꯦꯟꯗ ꯐꯥꯒꯤ ꯇꯧꯕꯅꯦ ꯃꯥ ꯑꯁꯦꯡꯕꯩ ꯒꯥꯔꯤ ꯊꯧꯔ ꯆꯠꯈꯔꯦ ꯌꯥꯝ ꯐꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯈꯥꯇꯣꯟꯒꯤ ꯕꯥꯔꯗꯦꯅꯦ ꯃꯥ ꯍꯧꯖꯤꯛ ꯑꯆꯥꯄꯣꯠ ꯀꯔꯤ ꯂꯩꯕ ꯆꯠꯈꯤꯕꯀꯣ ꯑꯉꯥꯡꯁꯤꯡ ꯑꯆꯥꯄꯣꯠ ꯑꯗꯨꯝ ꯄꯤꯖꯊꯣꯛꯀꯅꯤ ꯃꯥꯒꯤ ꯕꯥꯔꯗꯦꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯕ꯭ꯂꯣꯒꯇꯨꯁꯨ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯛꯀꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯤꯔꯣꯟ ꯀꯔꯤ ꯂꯣꯏꯁꯤꯜꯂꯒ ꯂꯥꯏꯗꯨꯛ ꯀꯔꯤ ꯊꯥꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯗꯨꯝ ꯕꯥꯔꯗꯦꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯃꯌꯥꯝ ꯑꯩ ꯍꯁꯕꯦꯟꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣই ꯅꯨꯡ ꯂꯧꯕꯅꯦꯕꯀꯣ ꯑꯁ꯭ꯋꯥꯏ ꯃꯐꯝꯁꯤꯒ ꯑꯩꯈꯣꯏ ꯅꯨꯡ ꯊꯥꯗꯩꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡ ꯊꯥꯗꯔꯛꯑꯅꯤ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯏꯄꯨꯔꯣꯏꯕ ꯌꯧꯔꯛꯑꯦ ꯀꯔꯤ ꯑꯆꯥꯄꯣꯠ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯍꯥꯡꯗꯣꯛꯑ ꯌꯦꯡꯍꯜꯂꯛꯑꯒꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯩꯅꯤ ꯍꯨꯃꯥꯡꯅ ꯁꯧꯔꯦ ꯐꯩꯖꯨꯞ ꯅꯝꯁꯤꯜꯂꯒ ꯇꯨꯝꯕꯩꯅꯤ ꯀꯩ ꯄꯥꯈꯠꯇꯣꯏꯒꯦꯅꯦ ꯇꯨꯝꯕ ꯍꯥꯏꯗꯣ ꯐꯩꯖꯨꯞ ꯁꯨꯞꯆꯜꯂꯒ ꯇꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯄꯥꯟ ꯀꯩ ꯑꯆꯥꯄꯣꯠ ꯂꯩꯔꯤꯃꯣ ꯌꯦꯡꯁꯤ ꯑꯗꯨ ꯑꯩꯒꯤꯅꯤ ꯑꯣ ꯑꯩꯅ ꯉꯩ ꯇꯞꯈ꯭ꯔꯒ ꯅꯆꯥ ꯅꯨꯄꯥꯗ ꯄꯤꯕꯔꯥ ꯑꯩꯒꯤꯅ ꯀꯗꯥꯏ ꯑꯩꯒ ꯅꯪꯒꯤꯗꯤ ꯀꯗꯥꯏ ꯅꯪ ꯀꯩ ꯊꯛꯂꯛꯑꯒꯦ ꯑꯩꯒꯤꯗꯤ ꯃꯆꯥ ꯑꯩ ꯀꯤꯠꯀꯦꯠꯇꯤ ꯄꯄꯥ ꯅꯉꯣꯟꯗ ꯂꯣꯏ ꯄꯤꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯀꯗꯥꯏꯅꯦ ꯑꯩꯒꯤ ꯀꯗꯥꯏ ꯁꯤꯒ ꯂꯩꯔꯦ ꯀꯗꯥꯏ ꯑꯩꯒꯤ ꯀꯗꯥꯏ ꯁꯤ ꯀꯤꯠꯀꯦꯠ ꯑꯃ ꯆꯣꯀ꯭ꯂꯦꯠꯇꯣ ꯀꯥꯏ ꯂꯧꯖꯔꯒꯦ ꯊꯦꯡꯀ꯭ꯌꯨ ꯋꯥꯎ ꯆꯥꯎꯋꯤꯅꯦ ꯊꯦꯡꯀ꯭ꯌꯨ ꯁꯤ ꯑꯩꯒꯤꯀꯣ ꯅꯪ ꯆꯥꯔꯣꯏꯗ꯭ꯔꯥ ꯆꯥꯗꯣꯏꯔꯁꯦ ꯆꯥꯅꯤ ꯂꯣ ꯄꯤꯌꯣ
Se. Kan chaminasi khamba. Kako ai rồi. Lấy ai rồi. Leitre à? Du asi achauba si ai lawjarage ba please. Lawjarage ba please. Ai lawjarage ba please ko. Ô. Oh, nangi mama charai nangi. Mang này. Cái này cái đồ gì hỏng rồi. Thế. Tàu này. Phagi dai ni ai chajaraga sumba. Hwruba. Hwruba. Yang na chakdo. Hwruba. Ai di kitket to chani, ai di hai mai ka thoi da, putti ka thoi da. Ai di mai kitket che na chani da. Hwruba. Hai. Kam hawi. Kana hawi jang ga hawi na. Chung hawi na chung. Se on thoro ga. Hawi. Kana lấy mo. Papa. Saya na phagi tới cái gì mà nó nha. Kana lấy ba. Khang bra nang papa lấy mẹ nè. Khang ya. Papa. Sina si kana lấy ba, sina kana lấy ba. Papa lấy rồi. Kasi lao. Hukula si lao. Chắc cha thu rồi si lao. Chắc cha rồi đó. Gajar phut pa le nang boil gajar le cha rồi si lao. Mayam haina bam lai dai ne khalubana ama oirakpana ama na adu tare mayam aingoda ngasi mayam changnai ona prank to bi re ai di khoi khato noida akhoi mayam punna chamina doi mane na khalure ba ko ado akhoi don cha no ina yumda oina thinbi re aduna akhoi mayam yumda adum chare ba ko mayam ai gi parcel ama lai ge hojina sayuk lo hoda ba chapi su thingle kari parcel no habdo mayam hangdo yangalake yam sati na hongo du aina lau bane ba ko ado mayam lupa kya ka piram gadaba mali masak sem tengo phadi phajabane ba ko aduga yam sati na haibu yam sati na honge mayam adugi aina adu matek maha tongna ge ne lau bane ba ko angau ba machu se ai yam pamjei ba ko aduna angau ba se wen laujabane ado ai mayam ngasti gi blog se swais ga dum lo shalage mathangi blog da mong nungai ba thanga charake ba ko sigi pamsu se ubada ai yam ngaujare aduga yam sati na su honge ba ko